ꯃꯌꯥꯝ ꯕꯍꯥꯔ ꯃꯃꯨꯛꯇꯗ ꯀꯪꯂꯩꯔꯤꯕ ꯇꯔꯥ ꯅꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ NGK ꯍꯥꯏꯕꯒꯤ ꯐꯨꯜ ꯐꯣꯝꯗꯤ ꯅꯟꯗ ꯒꯣꯄꯥꯂꯟ ꯀꯨꯃꯥꯔꯟ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯍꯦꯔꯣ ꯑꯁꯤꯒꯤ ꯃꯃꯤꯡꯅꯤ ꯃꯨꯚꯤꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯇꯝ ꯂꯥꯡꯂꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯁꯨꯔꯌꯥ ꯔꯀꯨꯜ ꯄ꯭ꯔꯤꯠ ꯁꯤꯡ ꯑꯃꯁꯨꯡ ꯁꯥꯏ ꯄꯜꯂꯕꯤ ꯃꯨꯚꯤꯒꯤ ꯔꯦꯇꯤꯡ ꯑꯁꯤ ꯃꯌꯥꯝꯅ ꯍꯥꯏꯗꯣꯛꯄꯤꯒꯅꯨ ꯍꯥꯏꯕꯁꯨ ꯌꯥꯎꯏ ꯃꯔꯝ ꯑꯗꯨꯅ ꯃꯨꯚꯤꯒꯤ ꯔꯦꯇꯤꯡ ꯑꯁꯤꯗꯤ ꯍꯥꯏꯖꯔꯔꯣꯏꯒꯦ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ ꯁ꯭ꯔꯤꯚꯤꯜꯂꯤ ꯄꯨꯊꯔ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗ ꯀꯨꯃꯥꯔꯟꯅ ꯅꯨꯃꯤꯗꯥꯡꯗ ꯃꯍꯥꯛꯀꯤ ꯂꯧ ꯑꯗꯨꯒꯤ ꯏꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯍꯥꯏꯕꯗꯤ ꯅꯣꯡ ꯆꯨꯕꯅꯤꯅ ꯏꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯂꯩꯕꯅꯤ ꯃꯍꯥꯛꯅ ꯂꯧꯕꯨꯛꯇ ꯆꯠꯂꯤꯕ ꯑꯁꯤ ꯀꯅꯥꯝꯇꯗ ꯍꯥꯏꯔꯝꯗꯕꯤꯗ ꯆꯠꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯎꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗꯨ ꯈꯪꯍꯟꯗꯕꯤꯗ ꯃꯍꯥꯛ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯅꯕꯒꯤꯗꯃꯛꯇ ꯄꯥꯏꯞꯇ ꯀꯥꯈꯠꯂꯒ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯆꯪꯉꯛꯏ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯃꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯒꯤꯇꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨ ꯎꯖꯕ ꯃꯇꯝꯗ ꯃꯃꯥꯁꯨ ꯁꯪꯗꯨꯅ ꯂꯩꯔꯕꯅꯤꯅ ꯃꯉꯣꯟꯗ ꯅꯣꯛꯁꯤꯟꯕꯤꯔꯝꯃꯤ ꯃꯃꯥꯅꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯀꯥꯝꯔꯥꯖꯄꯨ ꯃꯆꯥꯅꯨꯄꯥ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯃꯤ ꯃꯄꯥ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯍꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯧ ꯅꯨꯄꯤꯕꯨ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛꯇ ꯆꯥꯛ ꯄꯤꯖꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯄꯅꯤ ꯀꯤꯆꯟ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯔꯣꯃꯥꯟꯁ ꯇꯧꯅꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯃꯥꯒꯤ ꯃꯃꯤꯠꯇꯗꯤ ꯃꯤꯠ ꯌꯥꯝꯅ ꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯃꯥ ꯑꯗꯨꯅ ꯆꯥꯛ ꯑꯗꯨ ꯆꯥꯊꯣꯛꯂꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯔꯣꯃꯥꯟꯁ ꯇꯧꯅꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯨꯅꯁꯨ ꯏꯃꯥ ꯅꯪꯒꯤ ꯅꯃꯤꯠ ꯑꯁꯤ ꯀꯌꯥ ꯄꯥꯟꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯃꯃꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯧꯅ ꯂꯨꯍꯣꯡꯕ ꯃꯤꯁꯤꯡꯗꯤ ꯏꯃꯨꯡꯗ ꯂꯩꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯌꯨꯝꯒꯤ ꯃꯄꯥꯟꯗꯇ ꯂꯩꯅꯕ ꯍꯣꯠꯅꯩ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯆꯩꯔꯛꯄꯅꯤ ꯃꯃꯥ ꯑꯗꯨꯅꯗꯤ ꯃꯆꯥꯅꯨꯄꯥꯒ ꯃꯃꯧ ꯅꯨꯄꯤꯒꯗꯨ ꯍꯅꯤꯃꯨꯟ ꯆꯠꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯂꯝꯗ ꯀꯣꯏꯕ ꯆꯠꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯗꯨꯅꯗꯤ ꯃꯃꯧ ꯅꯨꯄꯤꯗꯨꯅ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨꯅ ꯇꯝꯃꯤ ꯃꯃꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯧ ꯅꯨꯄꯤ ꯑꯁꯤꯕꯨ ꯄꯨꯔꯥ ꯃꯆꯥꯅꯨꯄꯤꯗꯧꯅ ꯈꯟꯖꯕꯅꯤ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯁꯤꯗ ꯉꯥꯡꯂꯤꯕ ꯑꯁꯤ M.Tech ꯂꯣꯏꯔꯦ PhD ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯜꯇꯤꯅꯦꯁꯅꯦꯜ ꯀꯝꯄꯅꯤꯁꯤꯡꯗ ꯊꯕꯛ ꯆꯥꯎꯅ ꯇꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯆꯥꯎꯊꯣꯛꯆꯔꯝꯕꯅꯤ ꯑꯗꯨꯕꯨ ꯊꯕꯛ ꯑꯗꯨꯕꯨ ꯇꯣꯛꯊꯣꯛꯇꯨꯅ ꯂꯥꯛꯂꯦ ꯃꯐꯝ ꯑꯁꯤꯗ ꯑꯣꯔꯒꯥꯅꯤꯛ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯧꯕꯨꯛꯇꯗ ꯂꯩ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨꯅ ꯆꯩꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯄꯥꯝꯂꯤꯕ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯗꯨꯅ ꯃꯍꯥꯛꯅ ꯃꯤꯒꯤ ꯃꯈꯥꯗ ꯂꯩꯇꯕꯤꯗ ꯃꯐꯝ ꯑꯁꯤꯗ ꯇꯨꯝꯅꯤꯡꯕ ꯃꯇꯝꯗ ꯇꯨꯝꯕ ꯆꯥꯅꯤꯡꯕ ꯃꯇꯝꯗ ꯆꯥꯕ ꯑꯗꯨꯒꯨꯝꯅ ꯊꯕꯛ ꯑꯁꯤ ꯁꯨꯕ ꯄꯥꯝꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯁꯦꯜꯐ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯕ ꯄꯥꯝꯈꯤꯕꯅꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗꯤ ꯀꯔꯤꯒꯨꯝꯕ MNC ꯀꯝꯄꯅꯤꯗ ꯊꯕꯛ ꯇꯧ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯕꯨ ꯖꯦꯜꯗ ꯊꯝꯕꯗꯧꯅ ꯁꯤꯖꯤꯟꯅꯩ ꯑꯥꯏ ꯀꯥꯔꯗꯇꯣ ꯍꯦꯛ ꯁ꯭ꯋꯥꯏꯞ ꯇꯧꯔꯕ ꯃꯇꯨꯡꯗꯗꯤ ꯊꯣꯡ ꯂꯣꯟꯁꯟꯈ꯭ꯔꯒꯅꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤ ꯐꯥꯎꯕ ꯊꯕꯛ ꯁꯨꯍꯜꯂꯅꯤ ꯃꯗꯨꯗ ꯕꯦꯜ ꯑꯃ ꯈꯦꯡꯉꯛꯀꯅꯤ ꯂꯟꯆ ꯆꯥꯅꯕꯒꯤꯗꯃꯛꯇ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯕꯛ ꯑꯃꯨꯛ ꯁꯨꯍꯜꯂꯅꯤ ꯃꯗꯨꯗ ꯁꯔꯨꯒꯥꯁꯦ ꯂꯣꯏꯅ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯂꯧꯕꯨꯛꯇ ꯆꯠꯇꯨꯅ ꯑꯩꯈꯣꯏꯅ ꯑꯁꯦꯡꯕ ꯍꯋꯥ ꯅꯨꯡꯁꯤꯠ ꯆꯥꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩ ꯅꯪꯗꯤ ꯀꯥ ꯑꯁꯤꯗ ꯑꯁꯥꯕꯒꯤ ꯃꯔꯛ ꯑꯁꯤꯗ ꯐꯦꯟ ꯑꯃ ꯍꯨꯝꯗꯨꯅ ꯂꯩꯕꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯃꯥ ꯑꯗꯨꯅ ꯃꯃꯧ ꯅꯨꯄꯤꯗ ꯅꯪꯅ ꯃꯍꯥꯛꯄꯨ ꯀꯔꯝꯅ ꯆꯨꯁ ꯇꯧꯔꯨꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯃꯃꯥꯗ ꯀꯔꯦꯝꯅꯗꯨꯅ ꯐꯥꯒꯤ ꯇꯧꯔꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯅꯨꯡꯁꯤꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯃꯃꯧ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯃꯥ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯊꯦꯡꯉꯝꯗꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯑꯅꯤꯁꯤ ꯐꯨꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯐ꯭ꯔꯤꯖ ꯍꯥꯡꯇꯣꯛꯇꯨꯅ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯄꯤꯕꯅꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯗꯨ ꯆꯨꯞꯂꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯗ ꯑꯃꯨꯛ ꯅꯨꯡꯁꯤꯅ ꯄꯤꯕꯅꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯁꯨ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯗꯨ ꯂꯧꯔꯗꯨꯅ ꯆꯨꯞꯈꯤ ꯆꯨꯞꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯤꯗꯒꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯗꯨ ꯂꯧꯔꯒ ꯑꯃꯨꯛ ꯆꯨꯞꯄꯅꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯃꯥ ꯑꯗꯨꯗꯤ ꯌꯦꯡꯅꯤꯡꯃꯟꯗꯕꯗꯒꯤꯗꯤ ꯃꯍꯥꯛ ꯏꯃꯨꯡ ꯆꯪꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯀꯨꯃꯥꯔꯟ ꯑꯃꯁꯨꯡ ꯒꯤꯇꯥ ꯇꯨꯃꯤꯟꯅꯗꯨꯅ ꯂꯩꯕꯅꯤ ꯃꯗꯨꯗ ꯒꯤꯇꯥꯅ ꯀꯨꯃꯥꯔꯟꯕꯨ ꯃꯅꯝ ꯁꯨꯠ ꯅꯝꯃꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯀꯨꯃꯥꯔꯟꯅ ꯍꯪꯉꯤ ꯀꯨꯃꯥꯔꯟꯅꯗꯤ ꯑꯩꯗꯤ ꯄꯥꯔꯐ꯭ꯌꯨꯝꯁꯨ ꯆꯥꯏꯗꯕꯅꯤꯅ ꯃꯅꯝ ꯅꯝꯊꯤꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯁꯤꯗꯤ ꯍꯨꯃꯥꯡ ꯃꯅꯝꯅꯤ ꯑꯃꯁꯨꯡ ꯂꯩꯕꯥꯛꯀꯤ ꯃꯅꯝꯅꯤ ꯃꯁꯤꯒꯤ ꯃꯅꯝ ꯑꯁꯤꯅ ꯍꯦꯟꯅ ꯉꯥꯎꯖꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗ ꯀꯨꯃꯥꯔꯟꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗꯗꯤ ꯀꯨꯃꯥꯔꯟꯁꯨ ꯃꯊꯟꯗ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯝꯂꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯀꯨꯃꯥꯔꯟꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕꯗ ꯃꯇꯩ ꯃꯅꯥꯎ ꯈꯠꯅꯕꯅꯤ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯌꯨ ꯊꯛꯆꯤꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯕꯨ ꯈꯣꯡꯕꯥꯡꯅ ꯀꯥꯎꯂꯦ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯕꯨꯛ ꯀꯪꯗꯨꯅ ꯂꯩꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯏꯁꯤꯡ ꯀꯥꯏꯔꯦ ꯍꯣꯁꯄꯤꯇꯥꯜꯗ ꯊꯤꯟꯗꯕ ꯌꯥꯔꯔꯣꯏ ꯅꯪ ꯕꯥꯕꯨ ꯊꯨꯅ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯀꯨꯃꯥꯔꯟꯁꯨ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯅꯨꯄꯤ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯂꯥꯌꯦꯡꯈꯤꯕꯅꯤ
ꯂꯥꯌꯦꯡꯕ ꯂꯣꯏꯔꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯀꯃꯥꯏ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯀꯨꯃꯥꯔꯟꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯍꯪꯉꯤ ꯃꯗꯨꯗ ꯗꯣꯛꯇꯔꯅ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇ꯭ꯔꯦ ꯃꯤꯅꯤꯠ 5 ꯊꯦꯡꯗꯅ ꯌꯧꯔꯝ ꯇꯥꯔꯒꯗꯤ ꯃꯃꯥ ꯑꯁꯤ ꯀꯟꯕ ꯉꯝꯃꯝꯃꯣꯏꯗꯕꯅꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯃꯁꯨꯡ ꯃꯃꯥ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯊꯣꯝꯖꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯗꯣꯛꯇꯔꯒꯤ ꯃꯤꯁꯤꯡꯅ ꯀꯥ ꯑꯗꯨꯗ ꯃꯤ ꯃꯌꯥꯝ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯂꯣꯏꯅ ꯇꯥꯟꯊꯣꯛꯄꯅꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯍꯥꯏꯕꯗꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤ ꯑꯗꯨꯒꯤ MLAꯅ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯝꯇ ꯑꯋꯥꯕ ꯇꯥꯕ ꯌꯥꯔꯣꯏ ꯑꯩꯅ ꯂꯣꯏ ꯌꯦꯡꯁꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯇꯤꯚꯤꯒꯤ ꯄꯥꯎꯗ ꯍꯥꯏꯗꯨꯅ ꯂꯩꯕꯅꯤ ꯇꯤꯚꯤꯒꯤ ꯄꯥꯎꯗ ꯃꯍꯥꯛꯅ ꯍꯥꯏꯖꯤꯜꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯝꯗꯗꯤ ꯒꯤꯇꯥꯗꯤ ꯅꯣꯛꯇꯨꯅ ꯂꯩ ꯍꯥꯏꯕꯗꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯑꯩ ꯇꯨꯝꯗꯈꯩ ꯑꯉꯥꯡ ꯑꯃꯁꯨꯡ ꯃꯃꯥ ꯑꯗꯨꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯟꯕꯅꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯀꯨꯃꯥꯔꯟꯁꯨ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡ ꯑꯗꯨꯕꯨ ꯈꯣꯝꯖꯤꯜꯂꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯄꯣꯠꯆꯩ ꯀꯌꯥꯃꯔꯨꯝ ꯈꯥꯏꯕꯅꯤ ꯈꯥꯏꯔꯤꯕ ꯄꯣꯠꯆꯩ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯣꯔꯒꯥꯅꯤꯛ ꯐꯥꯔꯃꯤꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯈꯥꯏꯕꯅꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯈꯔꯅꯗꯤ ꯀꯨꯃꯥꯔꯟꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯌꯥꯅꯤꯡꯗꯕꯅꯤ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯅꯍꯥꯁꯤꯡꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯊꯕꯛ ꯀꯌꯥꯃꯔꯨꯝ ꯄꯥꯏꯈꯠꯈꯤꯕꯅꯤ ꯅꯣꯡꯃꯗꯤ ꯇꯤꯚꯤꯗ ꯄꯥꯎ ꯊꯥꯗꯨꯅ ꯂꯩꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯀꯨꯃꯥꯔꯟ ꯌꯥꯝꯅ ꯁꯥꯎꯈꯤ ꯃꯔꯝꯗꯤ ꯃꯤ 10 ꯁꯤꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯑꯗꯨꯗꯤ ꯑꯥꯗ ꯗꯤꯜꯂꯤꯗ ꯐꯝꯗꯨꯅ ꯂꯩꯊꯣꯛꯑꯦ ꯀꯔꯤꯒꯨꯝꯕ ꯁ꯭ꯇꯥꯐ ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯃꯤ 10 ꯑꯗꯨ ꯁꯤꯔꯝꯃꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯩꯕꯅꯤ ꯃꯍꯥꯛꯅ ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯕꯁꯤ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟꯁꯤꯡꯁꯨ ꯌꯥꯝꯅ ꯁꯥꯎꯏ ꯇꯤꯚꯤꯗ ꯔꯥꯖꯅꯤꯇꯤꯒꯤ ꯃꯇꯥꯡꯗ ꯅꯩꯅꯕ ꯈꯣꯠꯅꯕ ꯌꯥꯎ ꯇꯥꯔꯒꯗꯤ ꯇꯤꯚꯤ ꯑꯗꯨ ꯃꯨꯊꯠꯂꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯑꯗꯨꯗ ꯆꯩꯗꯨꯅ ꯂꯩꯕꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯁꯨ ꯀꯨꯃꯥꯔꯟꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯌꯥꯅꯤꯡꯗꯕꯅꯤꯅ ꯃꯈꯣꯏꯁꯨ ꯀꯨꯃꯥꯔꯟꯒꯤ ꯃꯃꯥꯗ ꯂꯥꯛꯇꯨꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯀꯨꯃꯥꯔꯟꯒꯤ ꯃꯃꯥꯅꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯗꯤ ꯂꯩꯕꯥꯛꯀꯤꯅꯦꯕꯨ ꯍꯥꯏ ꯇꯥꯔꯒꯗꯤ ꯁꯤꯅꯤ ꯅꯥꯅꯤ ꯈꯪꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯡꯃꯗꯤ ꯀꯨꯃꯥꯔꯟꯁꯨ ꯃꯌꯨꯝꯗ ꯑꯃꯝꯕ ꯑꯍꯤꯡ ꯑꯗꯨꯗ ꯍꯜꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯈꯣꯏ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯒꯂꯤ ꯑꯗꯨꯗ ꯒꯤꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯐꯨꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯁꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯀꯨꯃꯥꯔꯟ ꯆꯪꯁꯤꯟꯗꯨꯅ ꯀꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯒꯤꯔꯤꯅ MLA ꯑꯃꯁꯨꯡ MLAꯒꯤ ꯃꯤꯁꯤꯡꯅ ꯐꯨꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯊꯥꯗꯔꯝꯃꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯗꯨꯅ ꯀꯨꯃꯥꯔꯟꯅ ꯍꯪꯉꯤ ꯃꯗꯨꯗ ꯒꯤꯔꯤꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨ ꯂꯨꯍꯣꯡꯗꯣꯔꯦ ꯕꯣꯔ ꯑꯐꯕ ꯑꯃ ꯐꯪꯉꯦ ꯃꯔꯝ ꯑꯗꯨꯅ ꯕꯣꯔꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯋꯨꯡꯄꯣꯠ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯛ 2 ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯄꯩꯁా ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯗꯤ MLA ꯑꯁꯤ ꯈꯪꯅꯕꯅꯤꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯄꯩꯁꯥ ꯑꯗꯨ ꯅꯤꯔꯨꯕꯅꯤ ꯑꯗꯨꯕꯨ MLA ꯑꯗꯨꯅꯗꯤ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯄꯣꯔꯛꯎ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯥꯕꯨ ꯀꯔꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ ꯍꯥꯏꯕꯗꯨ ꯇꯝꯕꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯑꯩꯁꯨ ꯁꯥꯎꯔꯗꯨꯅ ꯃꯍꯥꯛꯀ ꯈꯟꯅ ꯆꯩꯅꯔꯛꯄꯅꯤ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯂꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯅ ꯑꯩꯕꯨ ꯐꯨꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯍꯨꯟꯗꯣꯛꯂꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯒꯤꯔꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯨꯃꯥꯔꯟ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯃꯥꯅ ꯈꯥꯛꯇꯨꯅ ꯊꯝꯂꯤꯕ ꯁꯅꯥ ꯑꯗꯨ ꯕꯟꯙꯥꯟ ꯊꯝꯗꯨꯅ ꯅꯉꯣꯟꯗ ꯅꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕꯒꯤꯗꯃꯛꯇ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯒꯤꯔꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯒꯤꯔꯤꯅꯗꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯃꯁꯨꯡ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯨꯏꯅ ꯐꯥꯎꯕꯗ ꯑꯩꯉꯣꯟꯗ ꯍꯟꯅ ꯌꯦꯡꯕꯤꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯊꯥꯖꯗꯨꯅ ꯄꯩꯁꯥꯗꯨ ꯄꯤꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯀꯨꯃꯥꯔꯟ ꯍꯥꯏꯔꯛꯏ ꯃꯇꯦꯡ ꯄꯤꯕ ꯍꯥꯏꯕꯁꯤꯗꯤꯅꯦ ꯗꯔꯀꯥꯔ ꯂꯩꯕ ꯃꯤꯗ ꯈꯛꯇ ꯄꯤꯒꯗꯕꯅꯤ ꯗꯔꯀꯥꯔ ꯂꯩꯇꯕ ꯃꯤꯗ ꯄꯤꯔꯨꯗꯨꯅ ꯀꯩꯗꯧꯗꯨꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯒꯤꯔꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯀꯨꯃꯥꯔꯟꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯒꯤꯔꯤꯅ ꯅꯪꯒꯤ ꯋꯥꯐꯝ ꯑꯁꯤꯗꯤ ꯑꯩꯗꯤ ꯀꯩꯅꯣꯝꯃ ꯅꯤꯡꯁꯤꯡꯉꯦ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯃꯇꯝꯗ ꯅꯪ ꯅꯣꯛꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯀꯨꯃꯥꯔꯟꯅ ꯍꯥꯏꯗ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗ ꯀꯨꯃꯥꯔꯟꯗ ꯒꯤꯔꯤꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯁꯤ ꯄꯣꯂꯤꯇꯤꯛꯁꯇ ꯌꯥꯎ ꯇꯥꯔꯒꯗꯤ ꯄꯣꯂꯤꯇꯤꯛꯁꯇ ꯃꯣꯠꯂꯤꯕ ꯀꯌꯥꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯐꯒꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯨꯃꯥꯔꯟꯗꯤ ꯅꯣꯛꯊꯣꯔꯛꯏ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯁꯥꯟꯇꯤꯗ ꯍꯤꯡꯂꯤꯕꯁꯤ ꯅꯪ ꯌꯦꯡꯕ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯃꯗꯨꯗ ꯒꯤꯔꯤꯅ ꯍꯥꯏꯔꯛꯏ ꯅꯪꯒꯨꯝꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯌꯪꯁꯇꯔꯁꯤꯡꯁꯤꯅ ꯀꯔꯤꯒꯨꯝꯕ ꯄꯣꯂꯤꯇꯤꯛꯁꯇ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯌꯥꯝꯅ ꯐꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯄꯣꯂꯤꯇꯤꯛꯁ ꯄꯟꯕꯗ ꯑꯁꯨꯝ ꯃꯅꯤꯡ ꯍꯟ ꯇꯥꯔꯒꯗꯤ ꯂꯩꯕꯥꯛ ꯑꯁꯤꯁꯨ ꯑꯁꯨꯝ ꯃꯅꯤꯡ ꯍꯟ ꯇꯥꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯕꯨ ꯌꯦꯡꯗꯨꯅ ꯂꯥꯛꯄꯅꯤ ꯅꯪ ꯑꯁꯤ ꯀꯔꯤꯝꯇ ꯑꯣꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯊꯕꯛꯇꯤ ꯑꯐꯕ ꯀꯌꯥꯃꯔꯨꯝ ꯇꯧꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯔꯥꯖꯅꯤꯇꯤꯗ ꯌꯥꯎꯔꯛꯇꯨꯅ ꯐꯝ ꯑꯃ ꯄꯥꯏ ꯇꯥꯔꯒꯗꯤ ꯅꯪꯅ ꯊꯕꯛ ꯀꯌꯥꯝ ꯑꯐꯕ ꯇꯧꯕ ꯌꯥꯒꯅꯤ ꯍꯥꯏꯕꯁꯤ ꯅꯁꯥꯅ ꯈꯪꯗꯦ ꯃꯗꯨꯗ ꯀꯨꯃꯥꯔꯟꯅ ꯋꯥꯊꯤ ꯈꯔ ꯉꯥꯡꯉꯗꯤ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯒꯤꯔꯤꯕꯨ ꯃꯌꯨꯝ ꯇꯝꯅ ꯊꯤꯜꯂꯛꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯀꯨꯃꯥꯔꯟꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯀꯂꯦꯛꯇꯔꯒꯤ ꯑꯣꯐꯤꯁ ꯃꯃꯥꯡ ꯑꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡꯒ ꯆꯥ ꯊꯛꯇꯨꯅ ꯂꯩꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯃꯉꯣꯟꯗ ꯇꯣꯏꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯀꯩꯗꯧꯔꯦ ꯑꯩꯅ ꯅꯪꯕꯨ मफम हप्ता 3 अमुक सूरे उरईबसी करी हाइनिंगे हाइदुन हांगी मदुन नुपीदुन हाइरे अने मफम असिर लेरक्लिबासी हप्ता 3 खक्त नते था 3 फाजलक्तबनी हाइदुन हाइरे कलिगिनो मफम असिर लेरिबसिबो हाइदुन कुमारन हांगी
ꯃꯗꯨꯅ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯃ ꯁꯤ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨꯅ ꯊꯕꯛ ꯑꯁꯤ ꯍꯟꯖꯤꯟꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯤ 10 ꯁꯨꯏ꯫ ꯑꯩꯈꯣꯏꯒꯤ ꯕꯕꯥꯁꯤꯡ ꯑꯗꯨ ꯒꯣꯔꯃꯦꯟ ꯑꯦꯝꯄ꯭ꯂꯣꯌꯤ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏ ꯁꯤꯗꯣꯛꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯊꯕꯛ ꯑꯁꯤ ꯑꯩꯈꯣꯏꯗ ꯐꯪꯗꯣꯔꯤꯕꯅꯤ꯫ ꯃꯁꯤ ꯁꯔꯀꯥꯔꯅꯁꯨ ꯂꯥꯎꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯂꯦꯛꯇꯔ ꯑꯁꯤꯅꯗꯤ ꯃꯁꯤꯒꯤ ꯑꯣꯔꯗꯔ ꯑꯁꯤꯗ ꯁꯥꯏꯟ ꯐꯥꯎꯕ ꯇꯧꯕꯤꯌꯨ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯗꯥꯎꯋꯥꯏꯗꯨ ꯀꯩꯒꯤꯅꯣ? ꯀꯣꯛ ꯆꯪꯉꯒ ꯀꯂꯦꯛꯇꯔꯗ ꯍꯥꯏꯅꯧꯁꯨ ꯌꯥꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯁꯤꯕꯨ ꯀꯔꯝꯕ ꯁꯪꯁꯥꯔꯗ ꯍꯤꯡꯂꯤꯕꯅꯣ? ꯌꯥꯝꯅ ꯋꯥꯅ ꯄꯤꯌꯣꯟꯗ ꯉꯥꯡꯅꯗꯨꯅ ꯀꯥꯎꯟꯁꯤꯂꯔꯒ ꯎꯅꯕ ꯐꯥꯎꯕꯗꯤ ꯐꯪꯂꯦ꯫ ꯑꯗꯨꯒ ꯀꯥꯎꯟꯁꯤꯂꯔꯅ ꯄꯣꯁꯇꯤꯡ ꯑꯃꯒꯤꯗꯃꯛꯇ ꯂꯥꯛ 5 ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯩꯁꯥ ꯑꯁꯤꯁꯨ ꯃꯆꯦꯠ ꯃꯆꯦꯠ ꯌꯦꯟꯅꯗꯨꯅ ꯀꯂꯦꯛꯇꯔ ꯌꯧꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯄꯩꯁꯥꯗꯨ ꯄꯤ ꯇꯥꯔꯒꯗꯤ ꯅꯣꯏꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯄꯩꯁꯥ ꯇꯥꯟꯗꯣꯔꯤꯕꯅꯤ, ꯄꯩꯁꯥ ꯐꯪꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯍꯥꯏꯔꯛꯏ꯫ ꯀꯨꯃꯥꯔꯅꯗꯤ ꯌꯥꯝꯅ ꯁꯦꯡꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯀꯔꯤꯝꯇ ꯈꯪꯗꯕꯤꯗ ꯂꯩꯕꯅꯤ, ꯍꯥꯏꯕꯗꯤ ꯀꯔꯞꯁꯟ ꯑꯁꯤ ꯀꯔꯤꯅꯣ ꯈꯪꯗꯕꯤꯗ ꯑꯗꯨꯝ ꯂꯩꯕꯅꯤ, ꯍꯥꯏꯕꯗꯤ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛ ꯑꯁꯤꯗ ꯃꯥ ꯀꯩꯗꯧꯅꯨꯡꯗ ꯈꯨꯠ ꯊꯤꯡꯖꯤꯜꯂꯨꯗꯦ꯫ ꯑꯩꯈꯣꯏꯅꯗꯤ ꯍꯣꯠꯅꯕ ꯌꯥꯕ ꯐꯥꯎꯕ ꯍꯣꯠꯅꯔꯦ, ꯙꯔꯅꯥ ꯐꯥꯎꯕ ꯐꯝꯃꯦ, ꯑꯗꯨꯕꯨ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯐꯪꯗꯦ꯫ ꯃꯃꯤꯡꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯀꯨꯃꯥꯔꯅ ꯆꯦ ꯆꯥꯡ ꯑꯗꯨ ꯄꯤꯔꯛꯁꯦ, ꯑꯩ ꯃꯅꯨꯡꯗ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯔꯝ ꯑꯗꯨꯅ ꯅꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯔꯝꯗꯤ ꯀꯨꯃꯥꯔꯟ ꯑꯁꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯈꯔ ꯃꯃꯤꯡ ꯆꯠꯄ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯀꯨꯃꯥꯔꯅ ꯀꯂꯦꯛꯇꯔ ꯑꯣꯐꯤꯁ ꯑꯗꯨꯗ ꯆꯪꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯀꯅꯥꯝꯇꯅ ꯇꯥꯕꯤꯈꯤꯗꯦ꯫ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯡꯇꯣꯛꯇꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ, ꯃꯔꯝꯗꯤ ꯅꯤꯌꯣꯝꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯀꯂꯦꯛꯇꯔꯅ ꯁꯣꯏ ꯑꯁꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ, ꯍꯥꯏꯕꯗꯤ ꯒꯣꯔꯃꯦꯟ ꯑꯣꯔꯗꯔꯅꯤ꯫ ꯑꯗꯨꯕꯨ ꯁꯣꯏ ꯑꯗꯨ ꯇꯧꯕ ꯌꯥꯈꯤꯗꯦ꯫ ꯃꯍꯥꯛ ꯌꯥꯝꯅ ꯃꯊꯥ ꯁꯥꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃ, ꯍꯥꯏꯕꯗꯤ MLAꯒꯤ ꯃꯤ ꯑꯣꯏꯕ ꯔꯥꯖꯥꯒ ꯊꯦꯡꯅꯈꯤ꯫ ꯔꯥꯖꯥꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗꯩ ꯀꯧꯊꯣꯔꯛꯏ꯫ ꯀꯔꯤ ꯇꯧꯔꯦ, ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯔꯥꯖꯥꯅ ꯀꯨꯃꯥꯔꯟꯗ ꯍꯪꯉꯤ꯫ ꯃꯍꯥꯛꯅ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯨ ꯂꯤꯕꯅꯤ, ꯍꯥꯏꯕꯗꯤ ꯒꯣꯔꯃꯦꯟ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯃ ꯁꯤꯈꯤꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯃꯁꯨꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨ ꯑꯃꯨꯛ ꯍꯟꯖꯤꯟꯕ ꯌꯥꯏ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯂꯦꯛꯇꯔꯅ ꯁꯣꯏ ꯇꯧ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯅꯪꯗꯤ MLAꯒꯤ ꯃꯤꯅꯤꯅ MLAꯗ ꯋꯥꯔꯤ ꯑꯗꯨ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ MLAꯗꯨ ꯈꯔ ꯐꯠꯇꯕ ꯃꯤꯁꯨ ꯑꯣꯏ, ꯃꯔꯝꯗꯤ ꯒꯤꯔꯤꯗꯁꯨ ꯃꯍꯥꯛꯅ ꯌꯥꯝ ꯊꯤꯅ ꯐꯨꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯔꯥꯖꯥꯅ ꯃꯗꯨꯒꯤꯗꯃꯛꯇ ꯀꯩꯗꯧꯕꯒꯤ MLA ꯀꯧꯅꯗꯣꯏꯅꯣ? ꯀꯥꯎꯟꯁꯤꯂꯔꯗ ꯍꯥꯏꯔꯒ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯛꯅ ꯀꯥꯎꯟꯁꯤꯂꯔꯗꯨꯗ ꯐꯣꯟ ꯇꯧꯈꯤ, ꯑꯃꯁꯨꯡ ꯃꯗꯨꯗꯒꯤꯗꯤ ꯀꯂꯦꯛꯇꯔꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗꯒꯤ ꯄꯤꯌꯣꯟ ꯊꯣꯔꯛꯇꯨꯅ ꯗꯥꯏꯟ ꯍꯥꯔꯅꯦꯁꯇ ꯊꯕꯛ ꯀꯧꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯧꯁꯤꯜꯂꯛꯈꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯀꯨꯃꯥꯔꯟꯗꯤ ꯌꯥꯝꯅ ꯉꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕꯗꯨꯗ ꯍꯪꯉꯤꯕꯁꯤ, ꯀꯂꯦꯛꯇꯔꯕꯨ ꯀꯥꯎꯟꯁꯤꯂꯔ ꯑꯃꯅ ꯀꯟꯇ꯭ꯔꯣꯜ ꯇꯧ ꯉꯝꯕ꯭ꯔꯅꯦ? ꯔꯥꯖꯥꯅꯗꯤ ꯃꯍꯥꯛꯀꯤ ꯈꯪꯖꯗꯕ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯆꯔꯝꯃꯤ, ꯃꯔꯝꯗꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯄꯋꯥꯔ ꯑꯁꯤ ꯃꯟꯇ꯭ꯔꯤ ꯀꯥꯡꯕꯨ ꯑꯃꯁꯨꯡ ꯕꯣꯜ ꯂꯦꯞꯄ ꯀꯥꯡꯕꯨꯅ ꯄꯥꯏ ꯍꯥꯏꯕꯁꯤ ꯀꯨꯃꯥꯔꯟꯅ ꯈꯪꯗꯕꯒꯤꯅꯤ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯌꯪꯁꯇꯔꯁꯤꯡ, ꯍꯥꯏꯕꯗꯤ ꯑꯣꯔꯒꯥꯅꯤꯛ ꯐꯥꯔꯃꯤꯡ ꯇꯧꯃꯤꯟꯅꯕ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯨꯃꯥꯔꯟꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯀꯨꯃꯥꯔꯟꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯣꯔꯒꯥꯅꯤꯛ ꯐꯥꯔꯃꯤꯡ ꯑꯗꯨ ꯌꯥꯝ ꯊꯨꯅ ꯇꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯀꯤꯍꯜꯂꯛꯄ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯗꯨꯀꯥꯟꯗꯥꯔꯁꯤꯡ ꯑꯃꯁꯨꯡ ꯁꯦꯟꯗꯣꯏ ꯆꯥꯕ ꯃꯤ ꯀꯌꯥꯁꯤꯡ ꯑꯗꯨ ꯀꯨꯃꯥꯔꯟꯒꯤ ꯃꯌꯨꯝꯗ ꯊꯣꯝꯖꯤꯜꯂꯛꯏ꯫ ꯃꯈꯣꯏꯅ ꯀꯨꯃꯥꯔꯟꯗ ꯑꯣꯔꯒꯥꯅꯤꯛ ꯐꯥꯔꯃꯤꯡ ꯑꯁꯤ ꯇꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯀꯨꯃꯥꯔꯟꯗꯤ ꯌꯥꯈꯤꯗꯦ꯫ ꯃꯐꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯌꯥꯝꯅ ꯐꯖꯅ ꯀꯨꯃꯥꯔꯟꯗ ꯍꯥꯏꯔꯝꯕꯅꯤ, ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯊꯕꯛ ꯑꯁꯤ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨ, ꯅꯁꯥꯃꯛꯅ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯆꯠꯈꯤ꯫ ꯀꯨꯃꯥꯔꯟꯁꯨ ꯃꯈꯣꯏꯅ ꯍꯥꯏꯔꯝ ꯇꯥꯔꯒꯁꯨ ꯃꯍꯥꯛꯀꯤ ꯄꯣꯠ ꯌꯣꯟꯕ ꯑꯃꯁꯨꯡ ꯑꯣꯔꯒꯥꯅꯤꯛ ꯐꯥꯔꯃꯤꯡ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯇꯧꯕꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯐꯠꯇꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯨꯃꯥꯔꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯥꯔꯇꯤꯅ ꯇꯧꯔꯤꯕ ꯑꯣꯔꯒꯥꯅꯤꯛ ꯐꯥꯔꯃꯤꯡ ꯑꯗꯨꯒꯤ ꯖꯒꯥ ꯑꯗꯨꯕꯨ ꯄꯨꯡꯇꯨꯝ ꯇꯨꯝꯅ ꯀꯦꯃꯤꯀꯦꯜ ꯍꯥꯞꯆꯤꯟꯗꯨꯅ ꯃꯩ ꯊꯥꯗꯣꯛꯑꯝꯃꯤ, ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯄꯣꯠꯆꯩ ꯊꯥꯕ ꯌꯥꯗꯅꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯝꯕꯅꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯀꯨꯃꯥꯔꯟ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯌꯨꯝꯁꯤꯡ ꯑꯗꯨꯕꯨ ꯐꯠꯇꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯊꯨꯒꯥꯏ ꯌꯩꯈꯥꯏꯕ ꯑꯃꯁꯨꯡ ꯊꯤꯅ ꯊꯤꯅ ꯆꯩꯔꯝꯃꯤ꯫ ꯈꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯊꯕꯛ ꯁꯨꯖꯕꯅꯤ, ꯃꯍꯥꯛ ꯀꯝꯄꯅꯤꯒꯤ ꯊꯕꯛ ꯍꯨꯟꯗꯣꯛꯑꯝꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯣꯔꯒꯥꯅꯤꯛ ꯐꯥꯔꯃꯤꯡ ꯇꯧꯕ ꯂꯥꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯥꯛꯄ ꯃꯌꯥꯝ ꯑꯁꯤ ꯎꯕꯗꯒꯤꯗꯤ ꯃꯍꯥꯛ ꯁꯨꯁꯥꯏꯠ ꯇꯧꯅꯕ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯃꯊꯣꯏꯐꯥꯎꯇꯤ ꯍꯤꯡꯍꯧꯔꯦ, ꯃꯥꯒ ꯂꯣꯏꯅꯕꯤꯔꯅꯨ ꯍꯥꯏꯗꯨꯅ ꯀꯨꯃꯥꯔꯟꯗ ꯍꯥꯏꯔꯛꯏ꯫ ꯑꯃꯁꯨꯡ ꯑꯣꯔꯒꯥꯅꯤꯛ ꯐꯥꯔꯃꯤꯡ ꯑꯁꯤ ꯇꯧꯕꯤꯔꯅꯨ ꯍꯥꯏꯗꯨꯅ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯈꯣꯜ ꯂꯣꯟꯅꯖꯗꯨꯅ ꯍꯥꯏꯖꯔꯛꯏ꯫ ꯀꯨꯃꯥꯔꯟꯁꯨ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗꯁꯨ ꯑꯀꯥꯏ ꯑꯇꯣꯏ ꯀꯌꯥ ꯊꯣꯛꯇꯨꯅ ꯂꯩꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯁꯨ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯌꯥꯏꯗꯨꯗ ꯐꯝꯗꯨꯅ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤꯗꯤ ꯀꯨꯃꯥꯔꯟꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯒꯤꯔꯤꯚꯥꯏꯗꯨꯕꯨ ꯎꯅꯕ ꯂꯥꯛꯈꯤ꯫ ꯒꯤꯔꯤꯚꯥꯏꯅ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛꯅꯤꯅꯦ, ꯑꯃꯨꯛꯇꯪꯗ ꯅꯪꯒꯤ ꯌꯦꯛꯅꯕ ꯀꯌꯥꯃꯔꯨꯝ ꯅꯪꯅ ꯁꯦꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫
ꯅꯪꯅ ꯌꯦꯡꯅꯕ ꯑꯣꯏꯔꯤꯕ ꯑꯁꯤ ꯁꯦꯟꯗꯣꯏ ꯌꯥꯝꯅ ꯆꯥꯎꯅ ꯆꯥꯕ ꯀꯥꯡꯕꯨ, ꯄꯦꯁꯇꯤꯁꯥꯏꯗ ꯌꯣꯟꯕ ꯀꯥꯡꯕꯨ, ꯑꯗꯨꯗꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯂꯂꯣꯟꯕ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯏꯟꯖꯥꯡ ꯅꯥꯄꯤ ꯑꯁꯤ ꯇꯥꯡꯅ ꯌꯣꯜꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏ ꯃꯊꯟꯇꯅ ꯇꯧꯕꯁꯨ ꯅꯠꯇꯦ, ꯃꯁꯤꯗ ꯄꯨꯂꯤꯁꯁꯨ ꯌꯥꯎꯔꯤꯕꯅꯤ, ꯕꯥꯔ ꯀꯥꯎꯟꯁꯤꯜ, ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ MLAꯁꯨ ꯃꯍꯥꯛꯀꯤ ꯁꯔꯨꯛ ꯂꯧꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯑꯣꯔꯒꯥꯅꯤꯛ ꯐꯥꯔꯃꯤꯡ ꯇꯧꯗꯨꯅ ꯍꯣꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯛ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯏꯟꯀꯝꯗꯗꯤ ꯑꯍꯣꯡꯕ ꯑꯗꯨꯝ ꯂꯥꯛꯄ ꯇꯥꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯁꯥꯎꯔꯛ ꯇꯥꯕꯅꯤ꯫ ꯃꯗꯨꯗ ꯁꯨꯔꯤꯌꯥꯅ ꯒꯤꯔꯤꯗ ꯀꯔꯤ ꯇꯧꯁꯤꯒꯦ, ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯒꯤ ꯁꯣꯂꯨꯁꯟ ꯑꯃꯇꯗꯤ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯇꯨꯡꯒꯤ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯣ ꯑꯩꯉꯣꯟꯗ ꯊꯥꯖꯗꯨꯅ ꯄꯩꯁꯥ ꯏꯟꯚꯦꯁꯠ ꯇꯧꯗꯨꯅ ꯃꯈꯣꯏ ꯌꯥꯎꯔꯛꯈꯤꯕꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯒꯤꯔꯤꯅ ꯍꯥꯏꯔꯛꯏ, ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ MLA ꯎꯅꯕ ꯇꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯏ, ꯄꯥꯟꯗ꯭ꯌꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯥꯅꯤꯅꯦ꯫ ꯃꯗꯨꯗ ꯒꯤꯔꯤꯅ ꯍꯥꯏꯔꯛꯏ, ꯋꯥꯔꯤꯁꯦ ꯈꯔ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯅ ꯈꯜꯂꯨ, ꯆꯠꯅꯕ ꯌꯥꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ, ꯆꯠꯅꯕ ꯌꯥꯗꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ꯫ ꯃꯌꯥꯝꯗ ꯁꯦꯟꯗꯣꯏ ꯆꯥꯎꯅ ꯄꯤꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤꯗꯤ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤꯗꯤ ꯃꯥꯐꯤꯌꯥ ꯑꯆꯧꯕ ꯑꯣꯏꯔꯤꯕꯅꯤ꯫ ꯄꯥꯟꯗ꯭ꯌꯟꯒꯨꯝꯕ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ ꯃꯤꯁꯛ ꯑꯃꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯏ, ꯐꯔꯦꯅꯦ, ꯃꯥꯒ ꯎꯅ ꯇꯥꯔꯒꯁꯨ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯅ ꯑꯩꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯎꯅꯗꯣꯔꯤꯕ, ꯍꯥꯏꯕꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯎꯅꯁꯦ ꯌꯥꯔꯛꯇꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯒꯤꯔꯤꯅ ꯍꯥꯏꯔꯛꯏ, ꯅꯪ ꯑꯁꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯂꯤꯕ ꯃꯤꯁꯛ ꯑꯃꯅꯤ, ꯅꯪꯅꯕꯨ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯌꯥꯔꯤꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯅꯪꯒ ꯃꯥꯒ ꯎꯅꯁꯦ ꯍꯥꯏꯕꯁꯦ ꯃꯥꯅ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯟꯅ ꯎꯅꯅꯕꯗ ꯍꯣꯠꯅꯧ, ꯀꯣꯟꯅ ꯑꯇꯩꯗꯤ ꯈꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯀꯨꯃꯥꯔꯟꯁꯨ MLA ꯄꯥꯟꯗ꯭ꯌꯟ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯋꯥꯀꯔꯁꯤꯡ ꯑꯗꯨꯅ ꯀꯨꯃꯥꯔꯟꯕꯨ ꯊꯤꯡꯅꯕ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯔꯥꯖꯥ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯑꯩꯒꯤ ꯃꯤꯅꯤ, ꯃꯍꯥꯛ ꯆꯪꯍꯜꯂꯛꯎ ꯍꯥꯏꯗꯨꯅ ꯆꯪꯍꯜꯂꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯀꯨꯃꯥꯔꯟꯁꯨ ꯄꯥꯟꯗ꯭ꯌꯟ ꯎꯅꯕ ꯂꯥꯛꯏ꯫ ꯄꯥꯟꯗ꯭ꯌꯟ ꯎꯅꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯁꯤ, ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯤꯕ ꯃꯤꯁꯤꯡꯅ ꯁꯦꯟꯗꯣꯏ ꯆꯥꯕ ꯀꯌꯥꯗꯒꯤ ꯂꯣꯟ ꯂꯧꯕꯅꯤ, ꯄꯩꯁꯥ ꯑꯗꯨ ꯁꯤꯡꯗꯕꯒꯤꯗꯃꯛꯇ, ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯑꯣꯔꯒꯥꯅꯤꯛ ꯐꯥꯔꯃꯤꯡ ꯇꯧꯕꯗꯨ ꯃꯩ ꯂꯣꯏꯅ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤꯅ ꯂꯣꯏꯅ ꯃꯥꯡ ꯇꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ, ꯄꯩꯁꯥ ꯑꯝꯇ ꯂꯩꯇ꯭ꯔꯦ, ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯈꯟꯅꯕ ꯍꯧꯔꯦ, ꯌꯨꯝꯒꯤ ꯄꯣꯠꯆꯩ ꯊꯨꯒꯥꯏꯔꯦ, ꯐꯖꯗꯕ ꯋꯥꯍꯩ ꯀꯌꯥ ꯃꯔꯨꯝ ꯍꯥꯏꯔꯦ, ꯃꯁꯤ ꯂꯦꯞꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯄꯥꯟꯗ꯭ꯌꯟꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯁꯦꯟꯗꯣꯏ ꯆꯥꯕ ꯀꯌꯥꯗꯨꯅ ꯐꯣꯟ ꯇꯧꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯗ ꯌꯦꯠꯂꯨꯔꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯨꯃꯥꯔꯟ ꯌꯥꯝꯅ ꯉꯛꯈꯤ꯫ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯉꯣꯟꯗꯗꯤ ꯃꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯇꯝꯊꯤꯅ ꯑꯣꯠꯄꯤꯔꯤꯕꯅꯤ, ꯊꯤꯅ ꯍꯥꯏꯕꯤꯔꯤꯕꯅꯤ, ꯑꯗꯨꯕꯨ MLAꯒꯤ ꯄꯥꯋꯔꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯂꯣꯏꯅ ꯌꯥꯍꯟꯕ ꯉꯝꯃꯤ꯫ ꯃꯍꯥꯛꯁꯤ ꯁꯛꯇꯤ ꯀꯌꯥꯝ ꯄꯥꯏ ꯍꯥꯏꯕꯁꯤ ꯀꯨꯃꯥꯔꯟꯅ ꯈꯪꯈꯤ꯫ ꯀꯨꯃꯥꯔꯟꯁꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯅꯕ ꯇꯧꯕ ꯃꯇꯝꯗ ꯄꯥꯟꯗ꯭ꯌꯟꯅ ꯃꯍꯥꯛꯄꯨ ꯈꯥꯝꯂꯒ, ꯅꯪꯅ ꯅꯪꯒꯤ ꯗꯔꯀꯥꯔ ꯂꯩꯔꯀꯥꯟꯗꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯅꯪꯅ ꯄꯥꯝꯂꯤꯕ ꯄꯣꯠ ꯑꯗꯨ ꯄꯤꯔꯕ ꯃꯇꯨꯡꯗ ꯕꯕꯠ ꯍꯦꯛꯇ ꯆꯠꯈꯤꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯀꯨꯃꯥꯔꯟꯅ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ, ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯄꯥꯟꯗ꯭ꯌꯟꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯦ, ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯕ ꯉꯝꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯨꯃꯥꯔꯟꯗꯤ ꯉꯛꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯕ ꯂꯩꯇꯥꯔꯒꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯐꯣꯟ ꯇꯧꯔꯒ ꯅꯈꯣꯏꯕꯨ ꯑꯝꯇ ꯂꯦꯝꯅ ꯊꯥꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯒꯤꯔꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯒꯤꯔꯤꯅ ꯄꯥꯟꯗ꯭ꯌꯟꯗ ꯍꯥꯏꯔꯛꯏ, ꯃꯍꯥꯛ ꯑꯁꯤ ꯌꯨꯠꯀꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕꯅꯤ, ꯍꯥꯏꯕꯗꯤ ꯌꯪꯁꯇꯔ ꯀꯌꯥ ꯃꯔꯨꯝ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯔꯤꯕꯅꯤ, ꯄꯥꯔꯇꯤ ꯑꯁꯤꯗ ꯌꯪꯁꯇꯔ 500ꯃꯨꯛ ꯄꯨꯗꯨꯅ ꯅꯪꯒꯤ ꯄꯥꯔꯇꯤ ꯑꯁꯤꯗ ꯖꯣꯏꯟ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯟꯗ꯭ꯌꯟ ꯑꯁꯤ MLA ꯑꯣꯏꯖꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯒꯤ MLAꯅꯤ, ꯃꯍꯥꯛꯄꯨ ꯍꯥꯏꯀꯃꯥꯟꯅ ꯃꯁꯛ ꯐꯖꯅ ꯈꯪꯕꯤꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯨꯃꯥꯔꯟꯅ ꯃꯍꯥꯛꯀꯤ ꯃꯤ 500ꯃꯨꯛ ꯄꯨꯗꯨꯅ, ꯍꯥꯏꯕꯗꯤ ꯌꯪꯁꯇꯔ ꯀꯌꯥ ꯄꯨꯔꯗꯨꯅ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤ ꯑꯗꯨꯗ ꯖꯣꯏꯟ ꯇꯧꯕ ꯑꯁꯤ ꯍꯥꯏꯀꯃꯥꯟꯗ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯁꯨ ꯍꯥꯏꯀꯃꯥꯟꯅ ꯈꯪꯕꯤꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯏ꯫ ꯃꯔꯝ ꯑꯗꯨꯅ ꯒꯤꯔꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯨꯟꯅ ꯈꯜꯂꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯀꯨꯃꯥꯔꯟꯗ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯀꯨꯃꯥꯔꯟꯗꯤ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯈꯪꯗꯦ꯫ ꯒꯤꯔꯤꯅ ꯈꯨꯝꯒꯦ ꯇꯧꯕ ꯃꯇꯝꯗ ꯒꯤꯔꯤꯗ ꯇꯨꯃꯤꯟꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ, ꯃꯔꯝꯗꯤ ꯃꯃꯥꯡꯊꯛꯇ ꯒꯤꯔꯤꯕꯨ ꯃꯍꯥꯛꯅ ꯐꯨꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯅꯤꯇꯤ ꯍꯥꯏ ꯇꯥꯔꯒꯗꯤ ꯈꯟꯅꯔꯁꯨ ꯆꯩꯅꯔꯁꯨ ꯄꯪꯌꯥꯗ ꯌꯥꯅꯩ, ꯄꯪꯆꯣꯡꯗ ꯆꯣꯡꯅꯩ, ꯍꯥꯏꯕꯗꯤ ꯍꯪꯉꯣꯏꯒꯨꯝꯕꯅꯤꯗꯣ꯫ ꯃꯔꯝ ꯑꯗꯨꯅ ꯄꯥꯟꯗ꯭ꯌꯟꯅ ꯀꯨꯃꯥꯔꯟꯗ ꯗꯥꯏꯔꯦꯛ ꯍꯪꯈꯤ꯫ ꯀꯨꯃꯥꯔꯟꯁꯨ ꯈꯨꯝꯐꯝ ꯈꯪꯈꯤꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯌꯥꯝꯒꯤ ꯊꯋꯥꯏ ꯑꯗꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯕ ꯇꯥꯈꯤ꯫ ꯄꯥꯟꯗ꯭ꯌꯟꯁꯨ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯏꯕꯥꯅꯤ ꯆꯞ ꯃꯥꯟꯅꯔꯦ, ꯑꯩꯅ ꯍꯥꯏꯈꯤꯕ ꯃꯇꯝꯗ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯨꯃꯥꯔꯟꯁꯨ ꯃꯌꯨꯝꯗ ꯃꯊꯥ ꯁꯥꯔꯗꯨꯅ ꯍꯜꯂꯛꯏ꯫ ꯃꯌꯨꯝ ꯑꯗꯨꯗ ꯍꯦꯛ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄ ꯃꯇꯝꯗ ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯆꯩꯈꯤꯕꯅꯤ, ꯃꯔꯝꯗꯤ ꯃꯃꯥꯅꯗꯤ ꯃꯍꯥꯛ ꯑꯁꯤ ꯁꯃꯥꯖ ꯁꯦꯕꯥ ꯇꯧꯕ ꯑꯣꯏꯇꯥꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯔꯥꯖꯅꯤꯇꯤꯗ ꯆꯪꯉꯛꯄ ꯍꯥꯏꯕꯁꯤꯗꯤ ꯃꯣꯡꯐꯝꯗ ꯆꯪꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯆꯩꯕꯅꯤ꯫ ꯔꯥꯖꯅꯤꯇꯤꯗꯕꯨ ꯆꯪꯈꯤ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨꯅ ꯆꯩꯔꯛꯄꯅꯤ꯫ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯍꯥꯛ ꯑꯁꯤ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯅ ꯂꯥꯏꯔꯤꯛ ꯇꯝꯍꯟꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯔꯥꯖꯅꯤꯇꯤꯗ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯆꯩꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯩꯔꯤꯕ ꯑꯗꯨ ꯃꯃꯧ ꯅꯨꯄꯤꯗꯨꯁꯨ ꯑꯗꯨꯝ ꯇꯥꯈꯤ꯫ ꯀꯨꯃꯥꯔꯟꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯀꯔꯤꯁꯨ ꯂꯩꯇꯕ
पार्टी कर्मचारी हाइबदी ममानब राजाना काउंसिलर फोन तौदुना कलेक्टर सोई तोहनब ngamlibani MLA मफम सेंदोई चाब कया पैसा थौबसु लेफलिबनी करिगुंबा अखोइना समाज अमा सेमदोकबा पाम तारगदी अखोइसु पावर लेतब यादे हाइदुना हारे मरम अदुना महाक्सु पावर लेनबगिदमक्ता राजनीतिदा खोंग थांगदलबनी हाइदुना हारकपनी वफम असी ममा अदुनदी याखिदबनी मरम अदुना महाना माकी ममौ नुपीदुदा माकी मचानुपासिबु थेमनबगिदमक्ता हाइ अदुबु ममौ नुपीदुना ममा अदुबु तुमुरो मसिगी मतांगदा याम कन्ना खनरगुमसी हाइदुना ममा अदुबु ममौ नुपीदुना हारे अमसुंग महाना पांगलिबसे तौजरसनु हाइदुना हारकपनी मदुरु ममा नंगसु ngawrabra हाइदुना हारे अदुबु ममौ नुपीदुना तुमिन्ना लैरदुना ममा अदुबु थेमखिबनी मदुरु मपा अदु चंगचलक्तुना नंगी नचानुपासिना मांग मसागी मोरेलगी वांगबदा थबक तौरोय हाइदुना हारे नुमिदांगी मतमददी ममा मपाना मांगना तौरिबा थबasi यानिंगदबगी मोंग अदुदा कुमारनसु वखल नुंगाइतबनी मरम अदुना महाक्सु महाकी नुपीदुगी मनात चंगचलक्तुना आइना तौरिबा थबसिदा नंग थाजदबरा हाइदुना हंगी अदुबु महाकी नुपीदुना मोंग हादना तौबा याबा अदुम तौ कछु कायदे हाइदुना हारे अदुबु कुमारना नंगी वॉइस टोन अमसुंग नंगी वांगांग अदु आइबु डिमोटिवेट तौइ हाइदुना हारकपनी मदुना महाकी नुपीदुसु यामना हराउना नंगना तौबा थबा अदुदा माइ पाकदबनी नंगनबु खोंग थांजिनबा जगा अदुदी खोंबान ओइतारगसु मदु असेंबा जगा ओंदुरिबनी हाइदुना हारे नोंगालपा मतमददी ओपोजिशन की पार्टी ऑफिस अदुदा मखोई हाई कमान अदुसु लाखी हाइबदी पार्टी की लीडर अदु लाखी मफम अदुदा कुमारनसु महाकी मी चौंगागा लोइनना मखोई पार्टी अदुदा जॉइन तौखिबनी मफम अदुदा गिरी अमसुंग मवानी लेमिनबा मतमदा हाई कमान की नाकंदा लेरिबा नुपासिना मनातोंदा पाइरकपा मतमदा कुबा खोगदबनी अमसुंग महाकना पाइरिबा जगासिंग अदुगी मतुंगिना तौगदबा एक्शन सिंग अदु ताक्तुना लेबनी मदुदगी हाई कमाना कुमारन हारिबा नुपासिना यंगस्टर चौंगागा लोइनना रूलिंग पार्टी दगी अखोई पार्टी दा जॉइन तौरे हाइदुना लाउथोरे कुमारनदी रूलिंग पार्टी दा हाना यावसु यावदना माना सुमाना लाउरिबसि करिगिनो हाइदुना गिरीदा हंगबनी अदुबु गिरीनदी मसि पुनमसि पॉलिटिक्स ने हाइदुना हारे असुम तौदना कुमारन महाकना मफम मदुरा कौखली मफम मदुरा महाकपु सनागी थांग अमा पीदुना मखोइगी पार्टी दा जॉइन तौबगिदमक्ता यामना इज्जत तौरमी कुमारनसु थांग अदु पाइदुना थोलकपा मतमददी पार्टी की मीना थांग अदुदी ममिंगतगी पीबनी पिरो हाइदुना अमुक महाकि मखुतगी लौसिनखी सानरिबा पॉलिटिक्स सिंग असि करिनो हाइबसिदी कुमारनदी पुंग ngakkhibani मदुदगिदी पांड्यनसु हाई कमान अदुना मसक खंगबा हौकी मरम अदुना हाई कमान ग महाका यामना नुसिनबई मोंग अदुसु पार्टी की मी सिंग अदुर उत्खिबनी मदुदगिदी कुमारन अमसुंग गिरी अदु पार्टी की रिफ्रेशमेंट चादुना लेबनी हाइबदी बिरयानी चादुना लेबनी मदुर कुमारन हाइरे मफम मसिदा तौरिबसे करिनो आइबु सनागी थांग मुपी अमुलो थोई सानरिबा ड्रामा सिंग असिबु करिनो हाइदुना हाइरे मदुर गिरीना पॉलिटिक्स हाइबसिदी यामना लुख्रबजानी नंदी हौजिद तंबा होकपदा ngari sum sum थेंगनरगा हाइरकदबनी हाइदुना हाइरे राजनीति हाइबसि यामना मोटपा जगानी हाइदुना हाइरकपनी मदुरा कुमारना राजनीति की मतांग असिदा मी सिंग असिबु अफबा अमत खंदबरा हाइदुना हाइरे मदुरगिदी कुमारनदा गिरीना हाइरे नंग मफम मसिदा फममु आई करिगुंबा म तौगे हाइदुना हाइरे असुम तौदुना महाक्सु महाकी लोंगी अदु लौथोक्लदुना सोरोक अदुदा हाइरगा मफम अदुरा लेरिबा ट्रैफिक पुलिस अदुबु यामना थीना थीना चैरे माना मफम मसिदा हाइदुना तौरिबसि नकोई थबक लोइना थदकनी अमसुंग नकोइसि मी मत नति सिदैदा लेरिबा अहल असि ngसाइदगी सोरोक लानबा ngamdaduna लेबनी अदुबु नकोइना मतेंग अमता पांगदि हाइदुना पुलिस सिंग अदुरा याम थीना चैबनी मदुदगिदी पुलिस सिंग अदुसु संगछलक्तुना गिरीदा पैसापी अमसुंग मसिगी मतंगदा अमु हन्ना कनामतदा कैंता हाइबिगनु हाइदुना हाइरे अमसुंग मफम मदुरा लेरिबा गाड़ी सिंग अदुबु लोइना खामंदुना अहल अदुबु सोरोक लानथोहनखी मदुरा गिरीना कुमारनदा चंगछलदुना हाइरे करिगुंबा आइना हुजिक तौरिबा थबक असि कनागुंबा मिचम अमना तौबोयन तरगदी ngसाइना फुबदा लोइरनी जेल यौदमनी अदुबु आइना सेटलिबा फिजोल हाइबदी पार्टी की फिजोल असि सेटपगी दमकता मखोइना आइबु उसिलेबनी आइना हाइबा यारिबनी आइगोंदा पैसा दुम पिरेबनी यंगु पुलिसना हाइदुना हाइरे मसिदा ताकनिंगलिबा असि पॉलिटिकल पावर लेतारगदी हाइबदी पार्टी की कर्मचारी अमा ओइतारगदी मिपुम खुदिमन उसिले हाइबसि मानु कुमारनदा ताकपनी मदुरगिदी कुमारना गिरीदा पार्टी की अफबा मिसिंग उनहनबियो हाइदुना हाइरे लैबासे फनबैदमक्ता खना नैनबा पामी हाइदुना हाइरकपनी मदुर गिरीना हेक अहांबा जॉइन तौबा नुमिद असिदा यामना थौना फुदोखनु मतुंगदा असमसुम खाकनी हाइदुना हाइरे
opposition party da Kumaransu join tawrabanina makhoi lam adugi MLA dugi manakta Kumaransu lakhi Kumaran bu uba matamda MLA duna mahapu yamna thawoi waoidana sanagi thang lai haduna karemnabani nakhoi lai laisu heiba kangu singa sidi nakhoi gi chanaba jaga dru legadamni organic farming gana politics da gadawa yawning ino haduna mahana cherakpani maduda Kumaransu yamna saungki adubu giri na harakhiba wafam singa du nisingladuna Pak Pathagibani haibadi politics ta yauge hai taragadi sahi kuntra mukti migi minai odun legadabani haibasi mani singai Kumaran tawba yaba thabam ta pibiyu haidun hari madudagi de MLA tusu fare nang naibu party gi high command sakhang makhang nahan ba haibdo oile maramaduna nangi karigum bakhaldi tawba phai maramaduna letin sengusu haidun hari toilet ising maising changna helu haidun hari Kumaran su yamna sauning ba haibdo oiki masu upai litana toilet tam lakhi toilet adu changapha matamdadi toilet adudi yamna thina mot pa haibdo oilami upai lita toilet adu sumhak sengba takhi toilet adu sengba loreba matungda MLA aduna toilet adu changladuna tholakpa matamdadi ising asi yamna phajana lakte flush tawga chatte phajana yengchalo haiduna hari madudigi de MLA aduna Kumaran bu Pandian gi amotpa phi sing adu bu sudokna bidamata hari tasena harba matamda Kumaran asibu mahana pura minai gi type sisina khibani Kumaran gi mamanaba raja puna juar sanaru si haiduna kauki Kumaran su uparitana mafam maduda phi suba takhi phi suba loreba matungda Kumaran bu MLA duna phone amu tohonnabi damta hari haibidi thabak khudima si mangonda loina tohonmani numidan thengjalakpa matamda Kumaran amusung mahakki marup raja ga wali sanaduna lei madura rajana Kumaran hari nangna masi maya masi khangduna leribasi karigino khungunga dura nangdi shanti yone hingba yabani maduri di Kumaran raja hari nangse aina momang takta juar sanabadi phanalok thenare nangdi mai adum paktuna lakhibani adubu MLA se ka sanaba matamdadi nangna dumuk maithiri base karigino haidun hangi madura raja nare masigi MLA se ga juar sanaba matamda karigumba aina mangondagi karuba taragadi mahana ibu pulladuna phuduribani mahana kajabasini mahana yana nungajaribasi maramaduna mangonda dum kahalibani haiduna Kumaran raja nare MLA dugi kolgal kya singa dusu Kumaran bu mayum tamna thilanmani madura rajana masidi henmaleda kolgal si mana thilibasi karigino haiduna hari madura MLA duna hari mahati social worker ni daine mayamna yamna pamna daine maramaduna samaj seva ni mang tawribasi mahana lekai duda agi minga se yamna sohon khibani mahana di amona kai kya sengdoktuna organic farming ga tawri maramaduna ni agi phataba amona asai singa se mangol sengalibani MLA duna harakriba wafam singa si Kumaran nupi du buthin bachapa matamda mahana tumina tabani tanja dura raja su manaton di I tholi nang yu bottle ma punna thaurabra haiduna mahana raja da chaiduna lehobani upali tabani na Kumaran su nupi du bu mayum tamna thinba takhi mayamna wafam tang sengdok charamge madudi kolgal haiba si paisa piradun nekladuna ahingi phamung sagal hanabai damakta wakhiba nupi singaduni Kumaran su MLA duna tawriba mawng aduda yamna sauningba haibada oi maram aduna mahak matha yamna saraduna torel amagi manakta lepladuna wakhal khanuna lekhi mahak yumda halakpa matamda yamna sauna halai mahakki nupi gita nadi nang asi TV daga tholei sanagi thanga su phangibadai kadai le lehogge haiduna hangi mahakki nupi nadi injang hawbu thongmani sarasilau haiduna Kumaran bu kawi adubu Kumaran imung manung haiba wahi singadu amata tadabida mahakki kala thongno sinduna leikhi madudagi di sin asi change tawduna Kumaran asi interview lawduna leibagi mawng asi uba phangi mamang thakta su sin amada mahak asi interview lawduna leibani adubu flashback oina wari si lirakpani movie sida tawriba wari khudima asi mahana interview duda mahana flashback oina lirakhiba wari ngakta oidoribani masira Kumaran hairakliba asi mantri amasung MLA singna mahakki voter gi maramdadi ka hena khanbidi Mantri singna tawbiriba si vote matamda pija pithakpa tawbasi khatani adubu Kumaran gi generation asidi haibadi mahakna leiriba matam asidi lairi laisungakta haiba kanguni na adumna tawroi haidun hairakpani haudo adudagidi Kumaran su lila ama sanaba haurai haibadi mahana MLA dugi mayumda lakpa matamdadi pura anauba avatar ama ondura lai mafam aduda mahak lakpa matamda yamna harauna lakhi mahana lakpagi mawng adu uba matamda mi khudimaksu yamna ngakhi MLA Pandian aduna tum hawgalakpagi mahana toilet changba matam adudadi toilet adu langtrik langduna manam nusiduna lerami mawng adu uba matam mahak yamna ngakhi mahana tholakpa matamdadi
ꯃꯍꯥꯛꯅ ꯁꯦꯠꯀꯗꯕ ꯐꯤꯖꯣꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯖꯅ ꯊꯨꯞꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯈꯤ꯫ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯥꯒꯗꯕ ꯑꯄꯥꯝꯕ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯟꯗ꯭ꯌꯟꯅꯗꯤ ꯏꯟꯁꯥꯡꯁꯤꯡ ꯑꯁꯤ ꯀꯅꯥꯅ ꯊꯣꯡꯂꯤꯕꯅꯣ, ꯌꯥꯝꯅꯁꯨ ꯌꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯨꯃꯥꯔꯟꯁꯨ ꯃꯈꯨꯠ ꯊꯥꯡꯒꯠꯂꯗꯨꯅ ꯌꯥꯝ ꯏꯀꯥꯏꯔꯞ ꯇꯧꯅ ꯆꯪꯉꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯄꯥꯟꯗ꯭ꯌꯟꯗꯤ ꯌꯥꯝꯅ ꯉꯛꯈꯤ꯫ ꯅꯪꯒꯤ ꯁꯛꯐꯝ ꯑꯁꯤ ꯆꯦꯟꯖ ꯇꯧꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯏꯟꯁꯥꯡ ꯑꯗꯨ ꯆꯥꯕꯤꯔꯣ, ꯅꯪꯅ ꯄꯥꯝꯕ ꯏꯟꯁꯥꯡ ꯉꯥꯛꯇ ꯊꯣꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯅꯗꯤ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨ ꯔꯦꯁꯇꯨꯔꯦꯟꯠꯇꯒꯤ ꯂꯧꯔꯨꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯨꯃꯥꯔꯟꯅ ꯊꯣꯡꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯊꯦꯡꯅꯕꯗꯒꯤꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯤꯁꯨ ꯊꯣꯡ ꯊꯥꯛꯄ ꯍꯩꯕꯣꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯨꯃꯥꯔꯟꯅ ꯁꯝꯕ꯭ꯔꯨ ꯑꯃ ꯅꯞꯄꯤ꯫ ꯅꯞꯂꯤꯕ ꯁꯝꯕ꯭ꯔꯨ ꯑꯗꯨ ꯂꯧꯊꯣꯛꯎ, ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯏ ꯍꯥꯏꯗꯨꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯈꯔ ꯀ꯭ꯂꯣꯖ ꯑꯣꯏꯅꯕꯒꯤ ꯃꯑꯣꯡꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯀꯨꯃꯥꯔꯟꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯒꯦ ꯇꯧꯏ꯫ ꯃꯗꯨꯗ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯍꯥꯏꯗꯨꯅ ꯄꯥꯟꯗ꯭ꯌꯟꯅ ꯍꯪꯉꯤ꯫ ꯅꯪꯒꯤ ꯑꯃꯣꯠꯄ ꯐꯤꯔꯣꯜꯁꯤꯡ ꯁꯨꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯨꯃꯥꯔꯟꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩ ꯇꯥꯕ ꯃꯇꯝꯗ ꯄꯥꯟꯗ꯭ꯌꯟꯗꯤ ꯌꯥꯝꯅ ꯉꯛꯈꯤ, ꯃꯔꯝꯗꯤ ꯍꯥꯏꯅꯗꯕꯤꯗ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯀꯨꯃꯥꯔꯟꯅ ꯇꯧꯕ ꯆꯠꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯈꯤꯕꯅꯤ꯫ ꯀꯨꯃꯥꯔꯟ ꯍꯦꯛ ꯊꯣꯛꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯀꯞꯄꯛꯏ, ꯃꯔꯝꯗꯤ ꯑꯁꯨꯛ ꯍꯥꯎꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯊꯣꯡꯕꯒ ꯆꯞ ꯃꯥꯟꯅꯩ, ꯃꯃꯥꯡꯊꯛꯇ ꯏꯃꯥꯅ ꯊꯣꯡꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯞꯄꯛꯄꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯄꯥꯟꯗ꯭ꯌꯟꯅ ꯔꯥꯖꯥꯗ ꯍꯥꯏꯔꯛꯏ, ꯃꯁꯤꯒꯨꯝꯕ ꯃꯤ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯍꯜꯂꯨ, ꯃꯥꯒꯤ ꯄꯤꯒꯗꯕ ꯊꯥꯒꯤ ꯁꯦꯟꯐꯝ ꯑꯗꯨ ꯆꯥꯎꯅ ꯄꯤꯁꯜꯂꯒ ꯃꯐꯝ ꯑꯁꯤꯗ ꯊꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯀꯨꯃꯥꯔꯟꯅ MLA ꯑꯗꯨꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯧꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯇꯁꯦꯡꯕ ꯃꯤꯅꯥꯏ ꯑꯆꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯕꯅꯤ꯫ ꯍꯨꯏꯒ ꯆꯞ ꯃꯥꯟꯅꯅ ꯃꯍꯥꯛꯅ MLA ꯑꯗꯨꯅ ꯍꯥꯏꯕ ꯑꯁꯤ ꯏꯟꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯕ ꯃꯇꯝꯗ ꯀꯨꯃꯥꯔꯟꯒꯤ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇꯁꯨ ꯎꯠꯈꯤꯗꯦ꯫ ꯍꯔꯥꯎꯕꯒꯤ ꯃꯤꯅꯣꯛ ꯉꯥꯛꯇꯅꯤ ꯃꯍꯥꯛꯅ ꯎꯠꯂꯤꯕ ꯑꯁꯤ꯫ MLA ꯄꯥꯟꯗ꯭ꯌꯟꯁꯨ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯀꯨꯃꯥꯔꯟ ꯌꯥꯎꯔꯒꯗꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯈꯤꯗꯦ꯫ ꯀꯨꯃꯥꯔꯟꯅ ꯃꯍꯥꯛꯄꯨ ꯆꯥꯛ ꯐꯥꯎꯕ ꯏꯟꯗꯨꯅ ꯄꯤꯖꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯇꯨꯝꯕ ꯃꯇꯝꯗ ꯍꯥꯔꯛꯄ ꯌꯥꯎ ꯇꯥꯔꯒꯗꯤ ꯀꯨꯃꯥꯔꯟꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯁꯤꯡ ꯑꯗꯨꯝ ꯄꯤꯊꯛꯄꯅꯤ꯫ ꯀꯨꯃꯥꯔꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯊꯥꯖꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ MLA ꯄꯥꯟꯗ꯭ꯌꯟꯒ ꯑꯇꯣꯞꯄ MLA ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ꯫ ꯃꯗꯨꯗ ꯀꯨꯃꯥꯔꯟ ꯑꯁꯤ ꯊꯕꯛ ꯌꯥꯝꯅ ꯐꯩ ꯍꯥꯏ, ꯃꯔꯝ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯀꯨꯃꯥꯔꯟꯕꯨ ꯃꯍꯥꯛꯅ ꯄꯥꯟꯗ꯭ꯌꯟꯗꯒꯤ ꯅꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯟꯗ꯭ꯌꯟꯅꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯄꯨꯒꯦꯁꯨ ꯄꯨꯈꯣ, ꯀꯨꯃꯥꯔꯟꯗꯤ ꯄꯨꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ MLA ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯀꯨꯃꯥꯔꯟꯅ ꯄꯨꯖꯥ ꯇꯧꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯊꯕꯛꯁꯤꯗ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛꯇ ꯀꯨꯃꯥꯔꯟꯅ ꯂꯥꯏ ꯈꯨꯔꯝꯕꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ꯫ ꯇꯦꯟꯗꯔ ꯑꯃꯈꯛꯇꯪ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯖꯕꯅꯤ, ꯑꯗꯨꯕꯨ ꯇꯦꯟꯗꯔ 12ꯃꯛ ꯐꯪꯉꯤ ꯍꯥꯏꯗꯨꯅ ꯀꯨꯃꯥꯔꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯆꯪꯉꯛꯄꯗꯒꯤꯗꯤ ꯗꯥꯎ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯀꯨꯃꯥꯔꯟꯕꯨ ꯊꯥꯒꯠꯇꯨꯅ ꯂꯩꯈꯤ꯫ ꯀꯨꯃꯥꯔꯟꯁꯨ ꯍꯧꯖꯤꯛꯇꯤ ꯄꯥꯔꯇꯤꯒꯤ ꯃꯤ ꯑꯣꯏꯔꯕꯅꯤꯅ ꯑꯣꯐꯤꯁꯥꯔ ꯀꯌꯥꯗ ꯃꯍꯥꯛꯅ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯌꯥꯈꯤ꯫ ꯃꯍꯥꯛꯅ ꯁꯣꯏ ꯇꯧ ꯍꯥꯏꯕ ꯖꯒꯥꯗ ꯂꯣꯏꯅ ꯇꯧꯏ꯫ ꯃꯍꯥꯛꯄꯨ ꯎꯕ ꯃꯇꯝꯗ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯏ꯫ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯄꯣꯂꯤꯇꯤꯛꯁꯇ ꯌꯥꯎꯔꯛꯄꯗꯒꯤꯗꯤ ꯄꯋꯥꯔ ꯄꯥꯏꯔꯦ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯈꯟꯖꯈꯤ꯫ ꯅꯣꯡꯃꯗꯤ ꯀꯨꯃꯥꯔꯟ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨ ꯍꯥꯏꯕꯗꯤ ꯔꯥꯖꯥ ꯑꯗꯨ ꯏ ꯑꯣꯔꯛꯈꯤ꯫ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄ ꯃꯇꯝꯗꯗꯤ ꯇꯔꯃꯤꯅꯦꯜ ꯀꯦꯟꯁꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ, ꯂꯥꯁ ꯁ꯭ꯇꯦꯖꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯁꯤ ꯀꯔꯤꯝꯇꯅ ꯂꯥꯌꯦꯡꯕ ꯉꯝꯃꯣꯏ, ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯔꯥꯖꯥ ꯃꯁꯥꯃꯛꯁꯨ ꯈꯪꯕꯅꯤ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯣꯡꯃꯗꯤ ꯀꯨꯃꯥꯔꯟ ꯑꯃꯁꯨꯡ ꯄꯥꯟꯗ꯭ꯌꯟ ꯑꯗꯨ ꯄꯥꯔꯇꯤꯒꯤ ꯍꯦꯗ ꯑꯣꯐꯤꯁꯇ ꯂꯥꯛꯏ꯫ ꯍꯦꯗ ꯑꯣꯐꯤꯁꯇ ꯃꯍꯥꯛꯅ ꯂꯤꯞ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ 7ꯁꯨꯕ ꯐ꯭ꯂꯣꯔꯗ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ 7ꯁꯨꯕ ꯐ꯭ꯂꯣꯔꯗꯤ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ 8ꯒ 1ꯒ ꯄꯨꯟꯅ ꯅꯝꯃꯤꯟꯅꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯍꯥꯏ ꯀꯃꯥꯟ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯍꯥꯏ ꯀꯃꯥꯟ ꯑꯁꯤ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯄꯪꯎꯗ ꯎꯅꯕ ꯌꯥꯗꯦ, ꯈꯔ ꯈꯛꯇꯅ ꯎꯅꯕ ꯐꯪꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯤꯐꯀꯤ ꯕꯇꯟ ꯑꯁꯤꯁꯨ ꯂꯣꯠꯇꯨꯅ ꯂꯩꯕꯅꯤ꯫ ꯃꯗꯨꯗ ꯄꯥꯟꯗ꯭ꯌꯟꯅ ꯍꯥꯏꯔꯛꯏ, ꯍꯥꯏ ꯀꯃꯥꯟꯗ ꯆꯪꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯆꯪꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯋꯥꯅꯊꯤ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯂꯩꯕꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯄꯥꯔꯇꯤꯒꯤ PRO ꯑꯣꯏꯗꯨꯅ ꯂꯩꯕꯅꯤ꯫ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯥꯅ ꯂꯣꯏꯅ ꯁꯤꯜꯂꯤꯕꯅꯤ꯫ ꯍꯥꯏ ꯀꯃꯥꯟꯅ ꯀꯔꯤ ꯍꯥꯏꯒꯅꯤ ꯑꯃꯁꯨꯡ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯁꯤꯟꯗꯨꯅ ꯂꯩꯕꯅꯤ꯫ ꯂꯦꯞꯇꯣꯞ ꯑꯃ ꯄꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯕꯅꯤ꯫ ꯌꯥꯝꯅ ꯖꯥꯠ ꯊꯤꯕꯅꯤ, ꯀꯣꯏꯁꯟꯒ ꯄꯪꯍꯪꯗ ꯍꯪꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨ ꯌꯥꯝꯅ ꯀꯤꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯀꯨꯃꯥꯔꯟꯅ ꯄꯥꯟꯗ꯭ꯌꯟꯗ ꯍꯪꯉꯤ꯫ ꯀꯤꯗꯕ ꯌꯥꯗ ꯇꯧꯔꯤꯅꯤ, ꯀꯤꯐꯝ ꯖꯒꯥꯗꯗꯤ ꯀꯤ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨ ꯆꯥꯎꯅꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯍꯥꯏ ꯀꯃꯥꯟ ꯎꯅꯕ ꯃꯇꯝꯗ ꯀꯨꯃꯥꯔꯟꯕꯨ ꯆꯪꯉꯛꯇꯅꯕꯒꯤꯗꯃꯛꯇ ꯄꯥꯟꯗ꯭ꯌꯟꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯕ꯭ꯔꯤꯐꯀꯦꯁ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯆꯦ ꯆꯥꯡ ꯑꯗꯨ ꯐꯖꯅ ꯁꯨꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯨꯃꯥꯔꯟꯗ ꯍꯪꯉꯤ꯫ ꯀꯨꯃꯥꯔꯟꯅꯁꯨ ꯁꯨꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ
ब्रीफकेस अदु पारदुना MLA अदु हाई कमान उनबा चंखी मफम अदुदा चंगप मतमददी मफम अदुदा वानथी हारिबा नुपी सी फमदुना लेबनी मफम अदुदा महाग असि यामना चावबगी मोंगदा लै वानथीना MLA दा हंगलक्लिबा वाफमसिंग असि ममांग थक्ता नंगना MLA ओरक्लिबा असि कुइरबनी अदुबु इखंग खंगौदना हंदक्ता नंगना मयामगी फनबा थबक तौरिबसि करिगिनो हादुना हारे मयामनगा यामना थगनरी इलेक्शन नक्सलकपैला हादुना हंगी मदुदा MLA दुना हारे हौजिकानसि यंगस्टर मयामगा पुंदुना थबक असि सुमिनबनी मरम मदुनानि हादुना हारे वानथी हारिबा नुपी सि यामना सिंगबा नुपीनी मरम मदुना मपानदा लेबलिबा नुपा सिरा हादुना हंगी हाइबदी महाग असि नंगा थबक तौमिनरिबा मिसक अदुरा हादुना हंगबनी मदुरा MLA दुनादि नत्ते मागते केमता कानदबा मिसकनि हादुना हारे फजना तसेंग हारो नत्रगदी नातै चारो हादुना वानथीनि हारे मदुदगिदि MLA दुना कंस्टिट्युएंसी एसिगी लाइक लाइसु हाइबा मी कया मरुंगा पुनसिनदुना थबकसिंग असि तौखिबनि हादुना खुमाई मदुदगिदि वानथीना MLA दुना हारे एग्रीकल्चर तौगदबा लमसिंग असिदा नखोइना बिल्डिंग सागनि हादुना प्रोजेक्ट अमा थाकलैबसि करमानि तौरिनो हादुना हंगी मसिगी मतंग असिदि MLA दु करिमता खंगदबनि चे चांगछुबा असिदि कुमारन सुबनि न महाना कुमारनदा ममित अदु चिपेट चिपेट येंगी MLA सि लाइक हैतबनि हाबसि वानथीनदि खंगबनिना नंगी कानदब मी सि कौशलो हादुना हारे महाना थबक असि लोइना तौरिबनि हाबसि वानथीना खंगी मरम मदुना कुमारनबु महाना मफम मदुरा कौशलकनबैदमता हारे मदुरा MLA दुदा हाई कमान हारे अने ममांग थतसु नखोइदा हाइख्रबनि वानथीददि ओइदबा गांगनो हेक्ता फाबनि मदुरगिदि उपाय लेत्रबनिना कुमारनबु मफम मदुरा कौशलै कुमारनदा महाना मफम मदुदा करिगिदमक्ता बिल्डिंग सादुरिबनो मफम मदुदि एग्रीकल्चर तौनबा लमनि हादुन हारे मदुरा कुमारन हारे होय नियोंगी मतुंग इनदि यादे हाइबदि एग्रीकल्चर लमदा बिल्डिंग साबसि यादबनि अदुबु मफम मदुदा लेरिबा काउंसिलरना मफम मदु एग्रीकल्चर की लम नत्ते हाइदुना प्रूफ तौबो ngam मदुरा साबा याय हाइदुना हारकपनि मसी प्रूफ सु तौरे हाइदुना कुमारन मखा तारे वानथीनदि मफम मदुदा डेंटल क्लिनिक सादुरिब्रा हाइदुना यामना उचितन हारे अदुबु कुमारन हारे मफम मसिदा मयामगिदमक्ता हॉस्पिटल अमा सादुरिब हॉस्पिटल असि मफम मसिदा केमिकल फैक्टरी कया मरुम लेरे मरम मदुना मसिदगी थोरक्लिबा हजारदा सोरिबा केमिकल सब्सटेंसिंग अमसुंग गैसिंग असिदगी कैंसर नाबई चांग असे हेंकले मरम मदुना मफम मसिदा फ्री कैंसर हॉस्पिटल अमा सादुरिबनि हाइदुना हारे मदुना वानथीना नोक्तुना हारे फ्रीगी हॉस्पिटल सादुरिबनिने अदुसु मसिगी पांडियन हाइबा MLA सिना हाइदुना मान करीमनदुना हारे वहायुता मतम कुमारना यूनाइटेड नेशन सादुरिबनि हाइदुना हारे यूनाइटेड नेशन ऑफ इंडिया ना मसिगी मतंगदा चे थाख्रबनि अदुगा मसी साबा याबगी अयाबसु पिरकले हाइदुना महाना वानथीदा हारे वहायुता मतमदा कुमारन असि अचंबा मी नत्ते हाबसि वानथीना खंखी मदुरगिदि कुमारन मखा तारे करिगुंबा अखोगी पांडियन सरसिना मथंगा मुक MLA ओइतारगदि लेबासि यामना चौखतुरिबनि अखोई खुंगंग असि यामना चौखले GDP दसु यामना चौखलबनि GDP हाइतारगदि ग्रोस डोमेस्टिक प्रोडक्ट हाइबदि मसी पैसागी लमदा मफम मदुदा लेरिबा हाइबदि इंडियागी मनुंगदा ओइतारगदि मसिदा लेरिबा पोसगी ममल अमसुंग सर्विसिंगी ममल असिनी मदुसु अकक्नबा मतम खरा खक्की मनुंगदनि कुमारन nganglakliba saklakliba wahising adu tabadagidi wanathisu yamna ngakhi madudagidi wanathisu yamna ngakna kumaranda nangi education qualification asi karino haidun hangi madura kumarana MTech loire madusu environmental science amasung engineering dani haidun hare aduga agriculture su loire haidun hare madudagidi wanathina adu yamna lairik tamlaga rajniti da changlakliba si karigino haiduna kumaranda hangi matawudu dadi kumaran su kaisu khangjina dabas haraduna मार्क्सु मकुट पुलेदुना नोफे नोपे तौदुना लेखी कुमारनसु तमलिबा हाइबदुनि हाइदुन हरे मदुदगिदि वानथीना नाहक पांडियन के थबक तोमिनरगनु अखोगी पार्टी हेडक्वार्टर सिदा लेरदुना थबक तौगदबनि हाइदुन हरे मदुर कुमारना मदुदि ngamloi आई पांडियन सर थादोप ngamoi हाइदुन हरे वानथीने पीरिबा पोस्ट असिदि यामना चावबा पोस्टनि अदुबु कुमारना रिजेक्ट तौरपगी मोंग अदु उबा मतमददि वानथी अमसुंग हाई कमान अदु यामना ngakhi कुमारनसु हाई कमान उबा मतमदा खुद लोनरदुना मखोंग पायदुना नंग उनबसि ममांग तक्ता अइना अफबा कर्म तौरंगनि यामना थगचरी हाइदुना महाग मखुद लोनरदुना मफम अदुदगी थोखि वानथी अमसुंग हाई कमान वाई सानरिबा असि कुमारन हारिबा नुपा असि यामना ngakpa नुपानि महागकी पॉलिटिकल करियर मसुगुबा नुपा असि अमदा थेंगनदे मरम अदुना महाग असि रेड लिस्ट थमु हाइदुना हाई कमाना वानथीदा हारे
Wanathi amasung Kumaran makhoini mamit tupat tuphai yengnaduna lekhi. Garida Pandian amasung Kumaran makhoini lagminaba matamda Pandianna Kumaranda aidi nangona thadaduna chi khudima adu padabida loina sign tawbani. Adubu nangnadi cancer line nawi hospital sanabai damukta aina nangona karam kana sign tawkhre haiduna hangi. Madura Kumarana aina mamang thakta adom da hairaduna adom na sign tawkhibani. Karam kana tawkhibano haiduna Pandianna Kumaranda hangi. Madura Kumaran haire sign tawbu numinado adom yuzu khara ngawi maram maduna haidi haibani adom na kawbu oirangmani haiduna haire. Maduragidi Pandianna Kumaran haire aidi nangsi Wanathina pireba offer dugi damakta aibu thadu amduna chakhrani haiduna khalubani. Adubu nangna maki thabak adubu reject tawkhibasi karigino haiduna haire. Madura Kumaran haire karigumba aina nangbu thadukduna chatkhiba taragadi nangi amotpa phirol sing adudi kanana suduri haiduna haire. Wahai adu haiduna makhoidi nongminaduna leikhi. Tasengna harba matamda Kumaranna tawriba asi MLA adudagi rajniti si tamlibani. Mahana rajniti tamliba asi maki giri bhaiduna harakpagi matungina tamkhibani. Wanathi si opposition party da leibani ruling party gi asoiba thiduna leibani. Maramaduna mahaki misingda mamang thakta ruling party na tawkhiba phataba thabak sing adu thigalau haiduna harai. Adu mahaki mi adudi mafam masira lerakliba si kuire hotel bauchataba kuire haiduna harai. Pirol phabu hongdre. Adu Wanathina di hena khara maruoiba thijalu maduna makhoibu expose tawba yaduribani haiduna harai. Karigumba ruling party gi maramda karigumba wakpham ama hek phangtaragadi maduna mi singasi sawoladuna ruling party bu naikhaiduribani haiduna Wanathina harakpani. Numidangi matam amada Wanathina mahaki yumda Kumaran bu tuminna kaukhi. Mafam aduna Kumaran su hathu Wanathi gi manakta lakhi. Kumar sangpo matamda Wanathina harai nang asi yamna thuna lai minute 10 da yore chungtum butum drabazala haiduna harai. Madura Kumarana nang sutum daba mali madam haiduna harai. Madura aigi mingasi Wanathi haiduna dum kawro haiduna Wanathina harake tawba mikubatuda Wanathi gi biodata singasi Kumarana loina haidore haibidi Wanathi gi mamingasi Wanathi Thiagarajan MA Political Science Cambridge University. Times magazine da sahi mari thabak tawlame PR company ana mana thabak tawrame adugu nasagi PR company ma hangtokchare solution haiduna Prime Minister gi officer su thabak tawrame amasung Chief Minister ahumgi manakta su thabak tawre puna political party tara manga ga samnaduna thabak tawramabani masida political party ahum amadi sangsana khangde nangna party taret amadi mang tahalabani amasung party ahum amadi nangna mai pahale nangna hai kamangi mating pangliba si mahang nangoda yamkan haibagi panglibani Nahana mahaki mating pangbagi maram asi nakhoini si mari mata oibani masi wafam asi kalamtana dikhangdabani naki thamagi tolobasina karoramaga lakunni karigumana na mafam asida ibu kawba taragadi karigumba yamna maru oiba wafam amadi soidana leramgani kari lere karamna mating pangoge Miss Wanathi haiduna Kumarana Wanathi dare Wanathi gi maramda Kumarana loina khangduna lerambagi mawng adu Wanathi uba matamdadi mahak punga ngakhi Nangasi kanano haiduna Wanathina Kumaranda hangi Madura Kumarana aisi Nanda Gopalan Kumarani aigi details singdi nangi table ta aduna lerabani haiduna harai tasena harba matamda Kumaran gi matangda Wanathina thijalani haibasi Kumaran hana khangkhibani maramaduna Kumaran gi maramda khangdolaba matungda mahakpu mafam adura kaukhibani haibasi Kumaran khangki aigi details sing adu nangadi hana paramani maramaduna matam manganda bidha nangna pamlipse karino haiduna hangi Kumaran gi mawng adu uba matamda Wanathina nangasi yamna singba mini haiduna harai Kumaran bu Wanathina mahaki officer tu da kauksalai aduga makhoini phaminai Kumaranda Wanathina karigumba khara khangba pami haiduna harai Wanathina mahaki laptop adu leisalatuna masi kanano khangbra haiduna harai maduda Kumarana masidi aikhoigi ruling party gi chief minister ni haiduna harai mamina Kilawaruban Kumaran harai mahagasi karigumba nangna mai thaba pam taragadi mahapu mathakta thagano yam kuina changani haiduna harai makhadagi thabju pamoi maramdi mathak yobo matamda yamna kuina changani maram aduna mayaidagi thaw haiduna harai haibidi CM asibu karamna mangansige haibudugi wakaloni mathak haibsina mathak thangma position makha haibsina makha thangma position mayai haibsina marak sarakta leiba mising asini madudagi Wanathina Kesamurti hariba health minister asidi khangra haiduna hangi health minister asina foreign country singna sariba hidak singadu mafam asira leiriba mi singda test tawduna leire masi mahaki ayaba yauribani haiduna harai masigi information asidi mahakpu mang tahana baidamakta matik chade haibidi masigi wafam sing asidi praja singna yam kuina lawgadab nati haibidi nonini da kawkhrani
ꯃꯌꯥꯝꯅ ꯃꯥꯁꯤ ꯀꯔꯝꯅ ꯁꯥꯎꯍꯟꯒꯅꯤ ꯈꯔ ꯀꯨꯏꯅ ꯁꯥꯎꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯁꯦꯟꯇꯤꯃꯦꯟ ꯑꯃ ꯆꯪꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯀꯨꯃꯥꯔꯅ ꯒꯤꯔꯤꯗ ꯐꯣꯟ ꯇꯧꯏ ꯃꯗꯨꯗ ꯒꯤꯔꯤꯅ ꯃꯗꯨꯒꯤ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯑꯗꯨꯗꯤ ꯅꯨꯄꯤꯗ ꯌꯥꯝ ꯆꯣꯞꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯂꯩꯔꯤꯕ ꯏꯟꯐꯣꯔꯃꯦꯁꯟ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯀꯨꯃꯥꯔꯅ ꯒꯤꯔꯤꯗ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯒꯤ ꯍꯥꯏꯕꯗꯤ ꯀꯨꯃꯥꯔꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯋꯥꯅꯊꯤꯅ ꯎꯕ ꯃꯇꯝꯗꯗꯤ ꯀꯨꯃꯥꯔꯟꯕꯨ ꯃꯍꯥꯛꯅ ꯄꯥꯝꯕ ꯍꯧꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯋꯥꯅꯊꯤꯅ ꯀꯨꯃꯥꯔꯟꯗ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕꯁꯤꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯄꯤꯕꯗ ꯈꯔ ꯋꯥꯒꯅꯤ ꯅꯪ ꯑꯁꯤ ꯃꯌꯥꯝꯅ ꯈꯪꯕ ꯈꯔ ꯋꯥꯠꯂꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯃꯇꯦꯡꯕꯨꯗꯤ ꯄꯥꯡꯒꯦ ꯅꯪꯅ ꯆꯠꯀꯗꯕ ꯂꯝꯕꯤꯗꯨ ꯇꯥꯛꯀꯦ ꯍꯥꯏꯗꯨꯅ ꯋꯥꯅꯊꯤꯅ ꯀꯨꯃꯥꯔꯟꯗ ꯍꯥꯏꯔꯛꯏ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯔꯛꯇꯨꯅ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯀꯨꯃꯥꯔꯟꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯍꯥꯛꯄꯨ ꯑꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯨꯃꯥꯔꯟꯕꯨ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯗꯨꯅ ꯆꯪꯃꯤꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯨꯃꯥꯔꯟꯗꯒꯤ ꯄꯥꯔꯐ꯭ꯌꯨꯝꯒꯤ ꯃꯅꯝ ꯑꯃ ꯂꯥꯛꯈꯤ ꯀꯨꯃꯥꯔꯟ ꯑꯁꯤ ꯃꯃꯥꯡꯊꯛꯇꯗꯤ ꯄꯥꯔꯐ꯭ꯌꯨꯝ ꯆꯥꯏꯗꯕꯅꯤ ꯃꯃꯥꯡꯊꯛꯇꯗꯤ ꯃꯍꯥꯛꯅ ꯀꯨꯃꯥꯔꯟꯒꯤ ꯍꯨꯃꯥꯡ ꯃꯅꯝ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯃꯅꯝꯅ ꯀꯨꯃꯥꯔꯟ ꯑꯁꯤꯕꯨ ꯃꯁꯛ ꯈꯪꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯥꯔꯐ꯭ꯌꯨꯝ ꯆꯥꯏꯗꯨꯅ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯨꯃꯥꯔꯟꯅꯗꯤ ꯄꯥꯔꯇꯤꯒꯤ ꯃꯤꯁꯤꯡ ꯊꯦꯡꯅꯕꯅꯤꯅ ꯃꯈꯣꯏꯒꯤ ꯈꯨꯠ ꯁꯣꯛꯅꯕ ꯂꯦꯡꯒꯣꯟꯅꯕ ꯃꯇꯝꯗ ꯃꯈꯣꯏꯗ ꯆꯥꯔꯛꯂꯤꯕ ꯄꯥꯔꯐ꯭ꯌꯨꯝ ꯑꯗꯨ ꯑꯩꯉꯣꯟꯗ ꯂꯥꯟꯁꯤꯜꯂꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯄꯥꯔꯐ꯭ꯌꯨꯝ ꯑꯁꯤ ꯅꯨꯄꯥꯒꯤ ꯄꯥꯔꯐ꯭ꯌꯨꯝ ꯅꯠꯇꯦ ꯅꯨꯄꯤꯒꯤ ꯄꯥꯔꯐ꯭ꯌꯨꯝꯅꯤ ꯍꯥꯏꯗꯨꯅ ꯒꯤꯇꯥꯅ ꯀꯨꯃꯥꯔꯟꯗ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯀꯨꯃꯥꯔꯟ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯄꯥꯔꯐ꯭ꯌꯨꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯗ ꯅꯨꯄꯤ ꯃꯦꯝꯕꯔ ꯀꯌꯥꯃꯔꯨꯝꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯈꯣꯏꯒ ꯊꯩꯅꯕ ꯃꯇꯝꯗ ꯃꯈꯣꯏꯒ ꯈꯨꯠ ꯁꯣꯛꯅꯕ ꯃꯇꯝꯗ ꯃꯅꯝ ꯑꯁꯤ ꯂꯥꯟꯁꯤꯜꯂꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅꯗꯤ ꯄꯥꯔꯐ꯭ꯌꯨꯝꯒꯤ ꯃꯅꯝ ꯑꯁꯤ ꯌꯥꯝꯅ ꯀꯜꯂꯤ ꯃꯁꯤꯒꯤ ꯄꯥꯔꯐ꯭ꯌꯨꯝ ꯑꯁꯤ ꯈꯨꯠ ꯁꯣꯛꯅꯕ ꯂꯦꯡꯒꯣꯟꯅꯕ ꯃꯁꯤꯗꯒꯤ ꯂꯥꯛꯄ ꯃꯅꯝ ꯅꯠꯇꯦ ꯍꯛꯆꯥꯡꯒ ꯇꯛꯈꯥꯏꯅꯔꯕ ꯃꯇꯨꯡꯗ ꯂꯥꯛꯀꯗꯕ ꯃꯅꯝꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯇꯥꯛꯂꯤꯕ ꯑꯁꯤ ꯒꯤꯇꯥꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯁꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯂꯩꯃꯤꯟꯅꯔꯨꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯆꯤꯡꯅꯈꯤꯕꯅꯤ ꯒꯤꯇꯥ ꯌꯥꯝꯅ ꯁꯥꯎꯈꯤ ꯃꯇꯧ ꯑꯗꯨꯗ ꯀꯨꯃꯥꯔꯟꯅ ꯅꯪꯁꯤꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯒꯤꯇꯥꯁꯨ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯗꯨꯅ ꯈꯨꯗꯣꯝꯕꯤ ꯁꯤꯡꯂꯗꯨꯅ ꯃꯁꯤ ꯌꯥꯝꯅ ꯂꯥꯟꯕ ꯊꯕꯛꯅꯤ ꯃꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ